video si yam nungai ni maram di lalaksta masi nongmei gi video ne adusu chumna gi nongmei gi nate action da thumdan narpda khwai gi shakti lebu gumba nongmei hingcha busing gi video ne kudul tamjari khwai gi shakti leiraba nongmei hingcha bu nipon Number 1 Bunt Gun Yingbiu Masani Bunt Gun Hojik Pogi Oina Nongmei Puani the Khwaidagi Chow Sangba Shotgun ne Nongmei Engonde Hen Wangi Madudi Fit Nipandagi Fit Taramdui Fogi Mrakda Sangali Aduga Magi Arumbana Keji Yankagi Chang Oigali Tangana Kapa the Maning the Kangin Ilapasafu, recoil si Hantanaba, Nongmei Kapam died the him the Hanapunsilaga Kapnay. Aduga si Kisin Kiva Hidu, he Adum Malaroi, Top Yabi Pirates in Zahas, Mandanina Maram Late. Sigi Nongmei Kiam Sali, Kiam Sakti Lay Hive to the Adum the Kamenta Tambiramo. Number 2 AA-12 Automatic Sword Gun. Maxwell Atchison Savasi Nongmei 12 gets Maru, Kuntrani to Happy. Aduga Moi Kuntrani to sitting the Kapto Kibada, second Taruk Pabate. Hoi, Masi M16 rifle Gachangam Naragadi, Saruk Anirum Tap Tarivani. Adubu Kaubigano, AA-12 first day, must the assault rifle Amanate, sword gun Amani. A sing with Natragasu, Call of Duty, Modern Warfare game Sanavasindi, Signongwisi, Kapa Sudan Yabiramani. Number 3 Thunder 50 BMG Maraktana India gi quite trusted over legal gaming FNI Jitwin Masigi brand ambassador Sunny Leone no oidi Pin commentagi adom Jitwin sign of khak tawda investment or deposit sung taw dabi rupees 500 free bonus soidana phangani sign up tawraba matungda su iPhone amadi cash price kya phangba yabagi khutong chaba soidana phangani masikak natana sign up tawba matamda free spin manga amagasu phangani aduga aigi promo code seasonaba taragadi atop extra 5 spin amagasu phangani adudi phangduisi total the 10 spin 10 chances tare Jitwin the cricket amadi football live games yengba yabagi khutong chaba su piri Jitwin gi deposit amadi withdrawals India the fastest oidi Master customer support su loan khudumaki oine lai minimum deposit rupees 100 khaktani high low risk ni Jitwin account the rupees 100 khak deposit taw matamda 200% welcome bonus join torkani aduna pin comment link tagi sign up toraga chance ama yingbi ho aduga aigi promo code season of kawi gano Number 3 Thunder 50 BMG Malemgi amatang ngairaba Tanki Yotku Fauzin Kaptat Payavagumba pistol ne Thunder 50 BMG Masi pistol Amakni than a Ichamcham na Haibati Yaroi Kut Kitov Hen Kenan Amani than a Haivani and a Pukjagane Maram the pistol Oizergasu Sida Hali Marusi Browning M2 machine gun Amadi Vered M82 sniper rifle the Hanbo 50 caliber Marusi Chap Manarivane Number 4 Pfeiffer Zeliska 600 Nitro Express Revolver Masi Malem the Sunday Anikak Labor Khwai Shangba Khwai Chawba Mani Khwai Digi Shakti Labor Revolver ne Masi KG Taruk Haidi AK-47 Anirom Lummi Amadi Centimeter Yankhi Manga Sangi Sida Hali Marusisu Power of 600 Nitro Express 15.2 by 76mm Marusini Masin 1988 Faugadi, Khwaidagi Sakti Labo in a longer Maru Dune. Matam Amada Sigi revolver say, African Irujaw Amadi, Samu Kapta with the seasonary Mibane, and that thanks to me the Kap Gamtang Yang Hosi Hybra. Number 5 NGO Tank Tundat Navanong with the optics Hapsilopaki Fivamne NGO. Masi Malem the Khwai Shakti Leva anti-material rifle amoy na longnari. Masana tahavane, maram di record distance the kilometer mari makai ke arab the leva target yam phajana shet kivane. Panbayai, Vered M82 sniper rifle ki maximum asan basi 1.8 kilometers tani, kilometer ani yopunate. Yingbiyo, NGO ki barrel kusang asiso,
M82 gi birel-dagi saruk marirom sangba helibasni. Aduga sigi Nongmei hingsabasna kapi marusna 79 caliber 20x102mm maru asni. Sigi M61 Vulcan aircraft cannon da hanba maruga manaribane. Nongmei maru changdabi gari manungda phammaga laiba yeknaba fauzilaga huzilaga panba ngamba marune. Nongmei ni masina setharakpada tengsing pongmi pai haudna ngai maram sunglei leite. Number 6. Austrian Glock 17. Pistol da amugla ase. Austrian Glock 17 ase masi malemda khwaidagi faba pistol ahumgi manungda amane. Yingbiyo sigi modified Glock 17 ase self machine gun amane. Sigi magazine round ase magidamak thoina saribane. Pistol ni highway wani masti amukta maru chama hanbi yai. Pistol oizaragasu magi rate of fire kapagi khuthu su pura berani. Madudi AK-47 dagi saruk anirom thugana khappa yai. M16 dai fau khazik thuba helibani. Madudi maru chama si second mangagi manungda pungting ting na kapthukpa yaribani. Aduga maru thanna hapapa sigi mini machine gun na sigi magazine si kg ahum lummi. Glock 17 ase malim gi leibakya gi police na yam pamna seasonary. US today moigi apunba police ki tangkhai madi sigi Nongmei si pairibane. Number 7. RPG 28. Masimusu pura beragi khulai ni. Maramdi sida halak kapi si atai nate sakti leraba modern T90 amadi T14 armada tanks ta halak kapi ba 125mm round asni maru asni. CD amagi diameter si 120mm katane. Adudi 125mm ki maru asni kamain toramani bhabna sagat piyo. Sigi pipe makak man khulai si lengbanda thammaga meter chahum phawgi arapda leiba yeknabagi gari amadi bunker sing thugaibada yam nana seasonaba yai chamkhona. Number 8. Aigi pamjabi minigun M134. Ngasai mathakta panjakhiba yam thuna khappa yai haikiba Nongmei sing adu sigi American hanuba siga sangdamnaragadi phagi tarani. Maramdi thuna khapthaba haiba sigi matangdadi sigi Nongmei si record holder ni. Mai barrel taruksna sune second amakhaki manungda maru chama khapthaba ngami. Masimukti AK-47 magazine ahumgi changni. Yingbiu Sisu minigun M134 sigi modification amane. Sigi modifications na kaptoi midu Nongmei maningda leptabi remote control gi matingna yam safe oina khapthaba yahalli. Nongmei singa sigi manungda adomdi karamana khwaidagi hena pambage comment tobiramo.